ngarang Mars ki tang tara marida North Korea na nuclear capable oiba ballistic missile tara henba samudra maikairom da launch Toukhre. Asumna North Korea na ballistic missile sing asi launch Toukhiba asida mipairaba Japan na lebak aduda emergency alert lauthoki. Masidagi Malemgi tongan ba lebak kaya mana North Korea gi thawong asida mipaiba pakhat phaunaraki. Report adugi matungi nadi missile sing adu local time da 1:20 PM adwaida phayar tauki hairi. Aduga hairiba missile sing ase North Korea gi capital city Pyongyang manak nakna launch taukhibani hairi. North Korea na missile sing adu hek launch taukibaga madugi missile sing ado sky tamna travel tauki amadi madu samudra maikairom da amuk move taurakhi. Madu laibak adugi east side thangmada haibadi Sea of Japan gi direction tamna move taurakibani. Masigi North Korea na missile sing launch taukiba asi region asida South Korea amadi USA laibak ani asina apunba oina military drill lama pangthuklingai gi masigi talak asidani. Masi region asida yamna high tension oiba masigi marak asida North Korea na missile sing asi launch taukibani. North Korea na launch tauriba ballistic missile sing ase karamba makhalgi missile no kamain tauba yatno haibasigi matangda khara tentakna khangminasi. Masigi ballistic missile makhal ase ahanmada atiya tamna yamna wangna shoot taugani almost masi rocket amagumani haiba tare. Aduna yamna wangba point amada yauraba matungda missile sing ase amuk lepkhini. Madugi matungda magi target point ama laigani. Madugi target point da missile sing adu amuk tarakadoribani. Aduna masigi target point asi hek yaurakpa kanda missile sing ado masa matomta gravity gi matiangna laimai tamna amuk singsilakani. Masigi thawong asi isam samna hairabada adomna karigumba bol ama mathakta langkhatpa matamda masa matomta laimaida amuk tarakpa gummani. Aduna masigi case asidadi North Korea na ngarang launch taukiba missile sing ado laimaida natragana mi taba city da village da hit tawada banati. Masigi mahutta samudra maikai tamna tagadoribani. Masi yamna toina North Korea khakiwa nati missile sing asi test tawba matamda ayambana samudra maikai tamna masi target point oinai. Masi kari maram gino haiba targadi missile sing asina target point asi mi taba area da city da village da oiba targadi khudong thingai oiba kaya ama lakani khanmadagini amadi masi samudra maikai da target point oiraga missile sing asi test tawba targadi madugi missile sing ado kayam sana kayam lapna paiba ngambagi amadi missile sing aduna accurately oina travel tawbagi sang adu masina masak lepa ngammi. North Korea na missile sing launch tawkhiba adu kanana report tawrakhibano haiba adu amuk yengsi. North Korea na missile sing asi launch tawre haibagi masigi information mayam asa report tawrakhiba asi maru oiba organization anina tawrakhi. Masi ahanbada South Korea laibak adugi main military command oiriba Joint Chief of Staff na report tawrakhibani. Makoina South Korea laibak adugi army navy amadi air force khudimak asi control amadi monitor tawraga thammi. Aduna karigumba Korean peninsula manak nakna karigumba khara thokle haina khallasi haibadi North Korea na missile gumba launch tawba taragadi makoina detect tawgani aduga report tawgadoribani. Aduna isam samna South Korea gi military aduna khudimak thokliba asi kupna yengsilaga monitor tawraga leibani. Aduna North Korea na missile sing asi launch tawre haibasi makoina khanglakpadagi report tawrakhi. Aduga ani suba report tawrakhiba asida Japan Coast Guard ni. Japan Coast Guard asisu Japan hariba laibak asibu koisiliba sea area asibu protect tawnabagi damakta thamba military organization amani. Aduna makoina Japan gi ising area manak nakpada ships da security da amadi unusual activities kaya amada makoina monitor amadi control tawraga thammi. Aduna Japan gi akoibada sea area da missile sing asi launch tawre amadi karigumba khara thokle haibasi makoina track tawsilli amadi information sing adubu report tawsilli. Adubu hanginglibadi makoina matau kamdauna missile sing ase launch tawre haibasi khanglibano haiba aduni. Makoina masi khangnabagi damakta radar system asi sizinai. Radar asigi matiangna atiya tamna radio wave sing asi thadoi. Masigi radio wave sing asi amuk object amada hit tawrba matungda amuk halai. Masina airplane da ship da missile da detect tawbada mateng pangi. Aduna karigumba missile sing ase launch tawre haiba taragadi radar system na masigi speed height amadi
direction asi yamna laina track tawba ngammi mataw asum tawna Japan Coast Guard na radar system gi mateng dagi detect tawraba matungda missile sing asi launch tawre haibagi report asi tawrakhibani aduna North Korea na launch tawkiba missile sing adugi matangda Japan gi maikei dagi phungdokhibagi matung inadi makhoina launch tawrakhiba missile sing ado Japan gi exclusive economic zone EEZ ki manungdadi yaude hairi haibadi Japan na control tawraga thamliba sea area da missile sing ado tarakti haibani masida Japan na palliba exclusive economic zone EEZ haibasigi matangda khara tentakna panjaramge masigi EEZ exclusive economic zone hairiba asi special area amani masi laibak amada belongs tawraga laiba sea area adubuni masi saurakna country adugi coastline dagi 370 km adumaina extend tawraga lei masigi sea area manung asida laibak aduna control tawraga thamba ngammi laibak aduna madugi sea area adugi resource khudimak adu mahakna panabagi damakta right sing asi leijai aduna masigi exclusive economic zone EEZ asa country amana kadai fawba masida control tawraga thamba ngambagi haiba taragadi masida fishing tawba haibadi masigi sea area asida nga faba amadi leiriba seafood mayam asa maning tamna mana lauthokchaba laujaba asi ngammi amadi masigi area asida leiriba oil amadi gas ki resource mayam asa drilling tawraga lauthokpasu ngammi aduga atwapa energy ki project mayam ama wind farm oiro marine energy oiro masi mayam asa maning tamna thabak tawnabagi damakta right sing asi leijai aduga amana kari maram gi damakta hojik North Korea na missile sing asi launch tawribano haibasigi matangda wahang lai panba yabadi North Korea amadi South Korea haiduna country ani asi hojik aikhoina tongan uriba asi matam amadadi Korean Peninsula haiduna apunba country ama oina leirammi adubu 1945 ta Second World War asi loiraba matungda Korean Peninsula asi North Korea amadi South Korea haiduna saruk ani thokna khaidokhi North Korea asina matam adugi oina China amadi Soviet Union gumba communist jatba laibak sing asina support tawkhi amadi South Korea asina USA gumba democratic country sing aduna support tawkhi asumna Korea asi saruk ani thokna khaidoklaba matungda ingkumja 1950 dagina 1953 adwaida Korean War thokhi Korean War da mioi million kaya ama sikhi adubu Korean War asi peace treaty amata taunadana ceasefire da loisinki masigi thawong sing asi laikhibana technically oina hojik North Korea amadi South Korea asi ngasi mak lan adumak thokli lan asi loisindri haibani aduga at the same time hojiki oina USA amadi South Korea laibak ani asi hojik South Korea da joint military drill ama pangthoklibani USA amadi South Korea laibak ani asina apunba oina pangthokliba military drill asida war gi situation da kari tawgadabano haibadugi matangda practice kaya ama tawri masigi manungsanna firefighter sing aduna nongmai kapa tamki emergency surgery gi matamda doctor singna kari tawgadagi haibadugi matangda su practice tawki war scenario gi matamda lanmi sing aduna kari tawgani haibadasu practice tawki aduna masigi military drill sigi matamda lanmi sing aduna operation kaya ama su tawki haibadi teng singa loinaraga matau kamdauna langi matamda river asi crossing tawgani haibadugi matangda su operation tawki aduga armor combat vehicles movement haibadi heavy military vehicles mayam asi matau kamdauna pullaga moving tawgani haibadasu operation pangthoki aduga lanmi lising aduna matau kamdauna battle gi position da yamna thunamak move tawgani haibadasu practice tawki aduga amana South Korea amadi USA laibak ani asigi apunba military drill ama pangthokliba asida USA gi lanmi lising kunipan gi mathakta hojik South Korea da station tawraga leiribani matang asida hangjiningmadi kari maram gi damakta USA gi masing yamlaba lanmi sing asi South Korea da leiribano haibasini masigi maram haiba taragadi matam amada Korean Peninsula asi South Korea amadi North Korea haiduna laibak ani asi tongan khaidokraba matungda Korean War asi thokle masigi matung tarakpada America na South Korea da laibak asibu protect tawgani haina promise tawba leikhi maram aduna masing yamlaba USA gi lanmi sing aduna South Korea da station tawraga leiriba asini
aduna masing yamlaba USA gi lanmi sing aduna North Korea dagi threaten sing lakpa attack torakpa taragadi haiduna ngak shena bagi damakta leibani amadi South Korea amadi USA leibak ani asigi oiba military cooperation da amaga support taunaba haiduna yamna toina leibak ani asigi top military gi official sing unaba joint military drill sing pangthokpa masigi thawong sing asi satharibani aduna South Korea amadi USA leibak ani si yamna toina military drill pangthokpa America gi masing yamlaba lanmi sing aduna South Korea da leishinba leibak ani sigi top official sing asi toina unaba amadi housing oiriba leibak ani sigi oiba yamna close oiba mari asi uraga North Korea da wakhal leitana leiba ngamlamde amadi khoirang khoishaunaba poklammi aduna kari maramgi damakta South Korea amadi USA leibak ani asina housing military drill pangthokliba asida North Korea da yamna toina khoirang khoishaunaba phaholiba si kari maramgi no haiba targadi masigi thabak thawong sing asi North Korea gi perspective dadi asumna khalli madudi South Korea amadi USA na leibak ani asi punsillaga apunba military drill tawriba asi North Korea da landanabagi damakta tawba practice ama oina North Korea na lawri aduna makoigi drill makoigi practice asa North Korea da future attack oiba yaba preparation amani haina North Korea na claim tawriba sini aduga amuk masigi matangda USA amadi South Korea na hairibana makoina pangtholiba military drill asa defensive training amani haibadi karigumba North Korea na hana landarakpa taragadi madugi oiba defend tawnabagi damakta preparation tawbani haina fongdokli haibadi aikhoina North Korea da attack tawnabagi damakta plan tawba leite masidi aikhoi isamak asi protect tawnabagi damakta matung tarakpada kari tawba yabagi haibadagi preparation isam samna tawbani haina palliba asini aduga amuksu masigi matang asida haibadi South Korea amadi USA na makhoi ani pullaga military drill asi pangtholiba masigi matam masida masigi manung asida kari maramgi damakta North Korea na missile singa se launch tawribano haibasida mukwahang lai masigi maram haiba taragadi leibak ani asina joint military drill asi pangtholakpa matamda North Korea na masing yamleba missile tara henba launch tawriba asi leibak ani asida political oiba message ama piribani haina phongdokli asumna South Korea amadi USA gi joint military drill asigi manungda North Korea na missile kaya ama launch tawraduna political oiba message piraduna North Korea na asumna phongdokki madudi aikhoi aduki matik strong oiri aikhoi pangal yamna kalli nakhoina military drill tawraga aikhoi da ki halakpa khak yaroi matam pumnamakta North Korea na leibak asibu defend tawnabagi damakta sem saraga lei haibasi kauganu haina South Korea amadi USA gi mafamda North Korea na warning pikhiba asini aduna hoji USA amadi South Korea leibak ani sigi oiba apunba military drill asigi manungda khanghauduna North Korea na missile sing asi test tawrakpa asina maram oiraga region asida tension lakadra haina maliam gi tongan ba leibak singna kupna yengsilli masida Japan China Russia USA hairiba leibak sing asina hairiba thodok asi yamna chawba conflict lakadra hainasu mipairi aduna khanghauduna North Korea na missile kaya ama launch tawrakpa asida Japan na leibak manung amadi Japan na control tawraga thamliba sea area da missile sing adu taraktaba taragasu Japan maikai jamna Japan gi direction da lakbana maram oiraga emergency alert lauthokhi aduga panba yaba amadi North Korea na asumna missile kaya ama test tawrakpa launch tawrakpa asi sahi kungi mathakta oirabani aduna kari maramgi damakta sanglaba sahi kaya asi North Korea na missile kaya ama test tawraga sahi lisang sitna leibak asina tawrokliba thabak sing asi kari maramgi no haibasida wahang lai aduna sahi lisang sitna North Korea na leibak asi yamna stronger oiba military weapons leiba leibak ama oinabagi damakta kanna ngasi phawba hotnarakli North Korea hariba leibak asina ballistic missile da cruise missile da amadi nuclear gi weapons da hairiba posak ahum sida focus tawraga ngasi phawbada strong oina bakan hotnarakli aduna leibak asigi maru oiba goal ama haiba taragadi ballistic missile cruise missile amadi nuclear weapons hairiba hiram ahum asida maru oina focus tawraga North Korea gi yeknaba leibak sing anakpadabu oiro arapadabu oiro nuclear gi bomb sing asi carry tawba ngamba missile sing asi saraga makhoida masak khanganba North Korea gi tawba ngamba matik asi ulhanba adu oiba taragadi leibak sing aduna North Korea da
ꯂꯥꯟꯗꯥꯕ ꯑꯁꯤ ꯉꯝꯂꯔꯣꯏ ꯍꯥꯏꯕ ꯑꯁꯤ ꯅꯣꯔꯠ ꯀꯣꯔꯤꯌꯥꯅ ꯈꯜꯂꯤ꯫ ꯄꯟꯕ ꯌꯥꯕꯗꯤ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯋꯦꯄꯟꯁꯀꯤ ꯃꯇꯤꯛ ꯃꯒꯨꯟ ꯑꯁꯤ ꯑꯩꯈꯣꯏꯅ ꯈꯪꯉꯤ ꯃꯗꯨꯗꯤ ꯃꯁꯤ ꯌꯥꯝꯅ ꯄꯥꯋꯔꯐꯨꯜ ꯑꯣꯏꯕ ꯕꯣꯝ ꯑꯃꯈꯛꯅꯤ꯫ ꯃꯁꯤꯒꯤ ꯃꯇꯤꯛ ꯃꯒꯨꯟ ꯑꯁꯤ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯀꯟꯕꯒꯦ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯔꯤꯑꯦꯛꯁꯟ ꯊꯣꯔꯛꯄꯗꯒꯤ ꯏꯅꯔꯖꯤ ꯃꯌꯥꯝ ꯑꯃ ꯊꯥꯗꯣꯔꯛꯏ, ꯃꯁꯤꯅ ꯁꯤꯇꯤ ꯀꯌꯥ ꯑꯃ, ꯂꯝꯒꯤ ꯑꯦꯔꯤꯌꯥ ꯀꯌꯥ ꯑꯃ ꯑꯃꯗꯤ ꯃꯤꯑꯣꯏ ꯂꯥꯛ ꯂꯥꯛꯀꯤ ꯄꯨꯟꯁꯤꯕꯨ ꯃꯥꯡꯍꯟꯕ ꯉꯝꯃꯤ꯫ ꯃꯁꯤꯒꯤ ꯈꯨꯗꯝ ꯑꯃ ꯄꯜꯂꯕꯗ ꯁꯦꯀꯦꯟ ꯋꯥꯔꯜꯗ ꯋꯥꯔꯒꯤ ꯃꯇꯝꯗ USAꯅ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯕꯣꯝ ꯑꯁꯤꯕꯨ ꯖꯄꯥꯟꯒꯤ ꯍꯤꯔꯣꯁꯤꯃꯥ ꯑꯃꯗꯤ ꯅꯥꯒꯥꯁꯥꯀꯤ ꯁꯤꯇꯤꯗ ꯊꯥꯗꯗꯨꯅ ꯁꯤꯖꯤꯟꯅꯈꯤ꯫ ꯃꯁꯤꯒꯤ ꯑꯦꯛꯁꯄ꯭ꯂꯣꯖꯟꯅ ꯑꯃꯥꯡ ꯑꯇꯥ ꯀꯌꯥ ꯑꯃ ꯊꯣꯛꯍꯜꯂꯤ꯫ ꯃꯇꯧ ꯑꯁꯨꯝ ꯇꯧꯅ ꯅ꯭ꯌꯨꯀ꯭ꯂꯤꯌꯔꯒꯤ ꯋꯦꯄꯟꯁ ꯑꯁꯤ ꯌꯥꯝꯅ ꯁꯦꯟꯁꯤꯇꯤꯚ ꯑꯣꯏꯕ ꯑꯃꯗꯤ ꯗꯦꯟꯖꯔꯁ ꯑꯣꯏꯕ ꯄꯣꯠꯁꯛ ꯑꯃꯅꯤ ꯍꯥꯏꯗꯨꯅ ꯃꯥꯂꯦꯝꯒꯤ ꯃꯤꯌꯥꯝꯅ ꯂꯨꯝꯅ ꯈꯟꯅꯔꯤꯕ ꯑꯁꯤꯅꯤ꯫ ꯑꯗꯨꯒ ꯑꯃꯅ ꯀꯔꯤ ꯃꯔꯝꯒꯤꯗꯃꯛꯇ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯋꯦꯄꯟꯁꯀꯤꯗꯃꯛꯇ ꯃꯤꯁꯥꯏꯜꯁꯤꯡ ꯑꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏꯔꯤꯕꯅꯣ ꯍꯥꯏꯕꯁꯤꯗ ꯑꯃꯨꯛ ꯋꯥꯍꯪ ꯂꯥꯛꯏ꯫ ꯃꯁꯤꯒꯤ ꯃꯔꯝ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯕꯣꯝ ꯑꯁꯤ ꯑꯔꯥꯞꯄ ꯃꯐꯝꯗ ꯃꯁꯥ ꯃꯇꯣꯝꯇ ꯇ꯭ꯔꯥꯚꯦꯜ ꯇꯧꯕ ꯉꯝꯗꯦ꯫ ꯃꯔꯝ ꯑꯁꯤꯅ ꯀꯟꯇ꯭ꯔꯤ ꯑꯌꯥꯝꯕꯅ ꯃꯤꯁꯥꯏꯜ ꯀꯌꯥ ꯑꯃ ꯁꯦꯝꯒꯠꯇꯨꯅ ꯃꯈꯣꯏꯒꯤ ꯇꯥꯔꯒꯦꯠ ꯄꯣꯏꯟꯠꯁꯤꯡ ꯑꯁꯤ ꯌꯧꯅꯕꯒꯤꯗꯃꯛꯇ ꯗꯦꯂꯤꯚꯔ ꯇꯧꯅꯕꯒꯤꯗꯃꯛꯇ ꯃꯤꯁꯥꯏꯜꯁꯤꯡ ꯑꯁꯤ ꯁꯦꯝꯒꯠꯂꯤꯕꯅꯤ꯫ ꯑꯗꯨꯅ ꯃꯁꯤꯒꯤ ꯃꯤꯁꯥꯏꯜꯁꯤꯡ ꯑꯁꯤꯅ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯕꯣꯝ ꯑꯗꯨꯕꯨ ꯀꯦꯔꯤ ꯇꯧꯔꯒ ꯑꯇꯤꯌꯥ ꯇꯝꯅ ꯋꯥꯡꯅ ꯄꯥꯏꯍꯜꯂꯒ ꯃꯈꯣꯏꯒꯤ ꯇꯥꯔꯒꯦꯠ ꯄꯣꯏꯟꯠꯗ ꯑꯃꯨꯛ ꯗ꯭ꯔꯣꯞ ꯇꯧꯕꯒꯤ ꯊꯧꯑꯣꯡ ꯑꯁꯤ ꯆꯠꯊꯩ꯫ ꯃꯔꯝ ꯑꯁꯤꯅ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯋꯦꯄꯟꯁꯀꯤꯗꯃꯛꯇ ꯃꯤꯁꯥꯏꯜꯁꯤꯡ ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏꯔꯤꯕꯅꯤ꯫ ꯑꯗꯨꯒ ꯋꯥꯍꯪ ꯑꯃꯅ ꯅꯣꯔꯠ ꯀꯣꯔꯤꯌꯥꯅ ꯀꯔꯤ ꯃꯔꯝꯒꯤꯗꯃꯛꯇ ꯃꯤꯁꯥꯏꯜꯁꯤꯡ ꯑꯁꯦ ꯌꯥꯝꯅ ꯇꯣꯏꯅ ꯇꯦꯁ ꯇꯧꯔꯤꯕꯅꯣ ꯍꯥꯏꯕꯁꯤꯗ ꯑꯃꯨꯛ ꯂꯥꯛꯏ꯫ ꯃꯁꯤꯒꯤ ꯃꯔꯝ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯅꯣꯔꯠ ꯀꯣꯔꯤꯌꯥꯒꯤ ꯂꯩꯔꯤꯕ ꯁꯥꯏꯟꯇꯤꯁ ꯃꯌꯥꯝ ꯑꯁꯤꯅ ꯃꯤꯁꯥꯏꯜꯁꯤꯡ ꯑꯁꯤ ꯁꯦꯝꯒꯠꯂꯛꯄꯗ ꯃꯈꯣꯏꯅ ꯌꯥꯝꯅ ꯇꯣꯏꯅ ꯆꯦꯛ ꯇꯧꯔꯤꯕ ꯑꯗꯨꯗꯤ ꯃꯤꯁꯥꯏꯜꯁꯤꯡ ꯑꯁꯦ ꯀꯌꯥꯝ ꯁꯥꯟꯅ ꯀꯌꯥꯝ ꯂꯥꯞꯅ ꯇ꯭ꯔꯥꯚꯦꯜ ꯇꯧꯕ ꯉꯝꯕꯒꯦ, ꯃꯁꯤꯅ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯑꯦꯀꯨꯔꯦꯠ ꯑꯣꯏꯕꯒꯦ, ꯑꯃꯗꯤ ꯃꯁꯤꯅ ꯍꯦꯚꯤ ꯑꯣꯏꯕ ꯅ꯭ꯌꯨꯀ꯭ꯂꯤꯌꯔꯒꯤ ꯋꯦꯄꯟꯁꯤꯡ ꯑꯁꯤ ꯀꯦꯔꯤ ꯇꯧꯕ ꯉꯝꯕꯒꯦ ꯍꯥꯏꯕꯗꯨꯁꯨ ꯃꯈꯣꯏꯅ ꯆꯦꯛ ꯇꯧꯔꯤ꯫ ꯃꯁꯤꯅ ꯏꯟꯖꯤꯅꯤꯌꯔꯁꯤꯡ ꯑꯗꯨꯗ ꯃꯤꯁꯥꯏꯜ ꯁꯥꯕꯒꯤ ꯃꯇꯥꯡꯗ ꯃꯁꯤꯒꯤ ꯈꯨꯠ ꯁꯥ ꯍꯩꯕꯔꯣꯝꯗ ꯃꯇꯦꯡ ꯄꯥꯡꯁꯤꯜꯂꯤ꯫ ꯑꯗꯨꯅ ꯌꯥꯝꯅ ꯇꯣꯏꯅ ꯃꯤꯁꯥꯏꯜꯁꯤꯡ ꯑꯁꯦ ꯇꯦꯁ ꯇꯧꯕ ꯇꯥꯔꯒꯗꯤ ꯃꯈꯣꯏꯗ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯃꯌꯥꯝ ꯑꯃ ꯐꯪꯂꯛꯏ, ꯃꯁꯤꯅ ꯃꯈꯣꯏꯗ ꯍꯦꯟꯅ ꯁ꯭ꯇ꯭ꯔꯣꯡ ꯑꯣꯏꯕ, ꯔꯤꯂꯦꯕꯜ ꯑꯣꯏꯕ ꯍꯦꯟꯒꯠꯂꯛꯏ꯫ ꯑꯗꯨꯒ ꯑꯃꯅ ꯅꯣꯔꯠ ꯀꯣꯔꯤꯌꯥꯅ ꯀꯔꯤ ꯃꯔꯝꯒꯤꯗꯃꯛꯇ ꯂꯣꯡ ꯔꯦꯟꯖ ꯑꯣꯏꯕ ꯃꯤꯁꯥꯏꯜꯁꯤꯡ ꯑꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯄꯥꯝꯂꯤꯕꯅꯣ ꯍꯥꯏꯕꯁꯤꯗ ꯑꯃꯨꯛ ꯂꯥꯛꯏ꯫ ꯃꯁꯤꯒꯤ ꯃꯔꯝ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯅꯣꯔꯠ ꯀꯣꯔꯤꯌꯥꯒꯤ ꯂꯤꯗꯔ ꯀꯤꯝ ꯖꯣꯡ ꯎꯟꯅ ꯑꯁꯨꯝꯅ ꯈꯜꯂꯤ ꯃꯗꯨꯗꯤ ꯂꯩꯕꯥꯛ ꯑꯁꯤꯗ ꯁ꯭ꯇ꯭ꯔꯣꯡ ꯑꯣꯏꯕ ꯋꯦꯄꯟꯁ ꯀꯌꯥ ꯑꯃ ꯂꯩꯕ ꯇꯥꯔꯒꯗꯤ ꯄꯥꯋꯔꯐꯨꯜ ꯑꯣꯏꯕ ꯌꯦꯛꯅꯕ ꯂꯩꯕꯥꯛꯁꯤꯡꯗꯒꯤ ꯅꯣꯔꯠ ꯀꯣꯔꯤꯌꯥ ꯍꯥꯏꯔꯤꯕ ꯂꯩꯕꯥꯛ ꯑꯁꯦ ꯃꯁꯥ ꯃꯇꯣꯝꯇ ꯄ꯭ꯔꯣꯇꯦꯛ ꯇꯧꯕ ꯉꯝꯕꯒꯤ ꯀꯦꯄꯦꯕꯤꯂꯤꯇꯤ ꯑꯁꯤ ꯂꯩꯖꯒꯅꯤ ꯍꯥꯏꯕ ꯑꯁꯤ ꯃꯍꯥꯛꯀꯤ ꯊꯥꯖꯕꯅꯤ꯫ ꯑꯗꯨꯅ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯂꯤꯗꯔ ꯀꯤꯝ ꯖꯣꯡ ꯎꯟꯅ ꯑꯁꯨꯝꯅ ꯈꯜꯂꯤ ꯑꯃꯗꯤ ꯃꯍꯥꯛꯅ ꯊꯥꯖꯩ ꯃꯗꯨꯗꯤ ꯀꯔꯤꯒꯨꯝꯕ ꯅꯣꯔꯠ ꯀꯣꯔꯤꯌꯥꯅ ꯑꯇꯣꯞꯄ ꯂꯩꯕꯥꯛꯁꯤꯡꯗ ꯁꯥꯟꯅ ꯑꯃꯗꯤ ꯁꯥꯡꯅ ꯄꯥꯏꯕ ꯉꯝꯕ ꯃꯤꯁꯥꯏꯜꯁꯤꯡ ꯑꯁꯦ ꯁꯥꯒꯠꯄ ꯉꯝꯕ ꯇꯥꯔꯒꯗꯤ ꯍꯥꯏꯔꯤꯕ ꯂꯩꯕꯥꯛꯁꯤꯡ ꯑꯗꯨꯅ ꯅꯣꯔꯠ ꯀꯣꯔꯤꯌꯥꯗ ꯑꯦꯇꯦꯛ ꯇꯧꯔꯒꯦ ꯍꯥꯏꯅ ꯈꯜꯂꯛꯄ ꯃꯇꯝꯗ ꯆꯤꯡꯅꯕ, ꯄꯥꯈꯠꯄ, ꯑꯀꯤꯕ ꯑꯃꯗꯤ ꯐꯥꯎꯍꯟꯒꯅꯤ꯫ ꯃꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯩꯕꯥꯛ ꯑꯁꯦ ꯄ꯭ꯔꯣꯇꯦꯛ ꯇꯧꯔꯒ ꯊꯝꯕ ꯉꯝꯒꯅꯤ ꯍꯥꯏꯕꯁꯤ ꯀꯤꯝ ꯖꯣꯡ ꯎꯟꯒꯤ ꯊꯥꯖꯕꯅꯤ꯫ ꯑꯗꯨꯒ ꯑꯃꯅ ꯇꯁꯦꯡꯅ ꯅꯣꯔꯠ ꯀꯣꯔꯤꯌꯥ ꯍꯥꯏꯔꯤꯕ ꯂꯩꯕꯥꯛ ꯑꯁꯤꯗ ꯅ꯭ꯌꯨꯀ꯭ꯂꯤꯌꯔꯒꯤ ꯋꯦꯄꯟꯁꯤꯡ ꯑꯁꯤ ꯂꯩꯔꯕ꯭ꯔꯥ ꯍꯥꯏꯕꯁꯤꯒꯤ ꯃꯇꯥꯡꯗ ꯋꯥꯍꯪ ꯂꯥꯛꯏ꯫ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯏꯟꯇꯔꯅꯦꯁꯅꯦꯜꯒꯤ ꯑꯦꯛꯁꯄꯔꯠ ꯀꯌꯥ ꯑꯃꯅꯗꯤ ꯅꯣꯔꯠ ꯀꯣꯔꯤꯌꯥꯗ ꯅ꯭ꯌꯨꯀ꯭ꯂꯤꯌꯔꯒꯤ ꯋꯦꯄꯟꯁ ꯑꯁꯤ ꯂꯩ ꯍꯥꯏꯕ ꯑꯁꯤ ꯃꯈꯣꯏꯅ ꯊꯥꯖꯩ꯫ ꯅꯣꯔꯠ ꯀꯣꯔꯤꯌꯥꯅ ꯆꯍꯤ ꯀꯌꯥꯔꯛ ꯍꯟꯅ ꯑꯟꯗꯔꯒ꯭ꯔꯥꯎꯟꯗ ꯅ꯭ꯌꯨꯀ꯭ꯂꯤꯌꯔꯒꯤ ꯈꯨꯠꯂꯥꯏꯁꯤꯡ ꯑꯁꯤ ꯇꯦꯁ ꯇꯧꯕ ꯂꯩꯈ꯭ꯔꯦ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯛꯂꯤ꯫ ꯑꯗꯨꯕꯨ ꯅꯣꯔꯠ ꯀꯣꯔꯤꯌꯥꯗ ꯅ꯭ꯌꯨꯀ꯭ꯂꯤꯌꯔꯒꯤ ꯋꯦꯄꯟꯁꯤꯡ ꯑꯁꯤ ꯂꯩ ꯍꯥꯏꯅ ꯊꯥꯖꯕ ꯇꯥꯔꯒꯁꯨ ꯉꯁꯤ ꯐꯥꯎꯕ ꯑꯦꯛꯁꯄꯔꯠꯁꯤꯡꯒꯤ ꯃꯔꯛꯇ ꯗꯤꯕꯦꯠ ꯇꯧꯅꯔꯤ꯫ ꯃꯁꯤꯒꯤ ꯃꯔꯝ ꯑꯗꯨꯗꯤ ꯅꯣꯔꯠ ꯀꯣꯔꯤꯌꯥꯗ ꯅ꯭ꯌꯨꯀ꯭ꯂꯤꯌꯔꯒꯤ ꯋꯦꯄꯟꯁꯤꯡ ꯑꯁꯤ ꯀꯌꯥꯝ ꯂꯩꯕ ꯖꯥꯠꯅꯣ, ꯑꯃꯗꯤ ꯃꯁꯤꯒꯤ ꯅ꯭ꯌꯨꯀ꯭ꯂꯤꯌꯔꯒꯤ ꯋꯦꯄꯟꯁꯤꯡ ꯑꯁꯤ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯑꯦꯗꯚꯥꯟꯁ ꯑꯣꯏꯕꯅꯣ, ꯄꯥꯋꯔꯐꯨꯜ ꯑꯣꯏꯕꯅꯣ ꯍꯥꯏꯕꯁꯤꯒꯤ ꯃꯇꯥꯡꯗꯅꯤ꯫ ꯑꯗꯨꯕꯨ ꯃꯥꯂꯦꯝꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯂꯩꯕꯥꯛꯁꯤꯡꯅ ꯅꯣꯔꯠ ꯀꯣꯔꯤꯌꯥꯒꯤ ꯅ꯭ꯌꯨꯀ꯭ꯂꯤꯌꯔꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤꯕꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯑꯀꯤꯕ ꯑꯃꯗꯤ ꯄꯥꯈꯠꯄ ꯐꯥꯎꯔꯤ꯫ ꯃꯇꯧ ꯑꯁꯨꯝ ꯇꯧꯅ ꯅꯣꯔꯠ ꯀꯣꯔꯤꯌꯥꯅ ꯃꯤꯁꯥꯏꯜ ꯀꯌꯥ ꯑꯃ ꯇꯣꯏꯅ ꯇꯦꯁ ꯇꯧꯔꯛꯄ ꯅ꯭ꯌꯨꯀ꯭ꯂꯤꯌꯔꯒꯤ ꯋꯦꯄꯟꯁꯀꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤꯡ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯃꯤꯄꯥꯏꯔꯛꯄꯗꯒꯤ ꯅꯣꯔꯠ ꯀꯣꯔꯤꯌꯥꯒꯤ ꯃꯊꯛꯇ ꯀꯔꯝꯕ ꯑꯦꯛꯁꯟꯁꯤꯡ ꯂꯧꯈꯠꯁꯤꯒꯦ ꯍꯥꯏꯅ ꯏꯟꯇꯔꯅꯦꯁꯅꯦꯜ ꯀꯝꯃ꯭ꯌꯨꯅꯤꯇꯤꯁꯤꯡ ꯑꯗꯨꯅ ꯗꯤꯁꯥꯏꯠ ꯇꯧꯕ ꯍꯧꯅꯔꯛꯈꯤ꯫ ꯄꯟꯕ ꯌꯥꯕꯗꯤ ꯅꯣꯔꯠ ꯀꯣꯔꯤꯌꯥꯅ ꯑꯍꯥꯟꯕ ꯑꯣꯏꯅ 2006ꯗ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯇꯦꯁ ꯇꯧꯕ ꯂꯩꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ UN ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯀꯥꯎꯟꯁꯤꯜꯅ ꯅꯣꯔꯠ ꯀꯣꯔꯤꯌꯥꯒꯤ ꯃꯊꯛꯇ ꯑꯦꯛꯁꯟ ꯂꯧꯈꯠꯄ ꯑꯣꯏꯅ ꯁꯦꯡꯁꯟ ꯇꯧꯈꯤ꯫ ꯑꯁꯨꯝꯅ UN ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯀꯥꯎꯟꯁꯤꯜꯅ ꯅꯣꯔꯠ ꯀꯣꯔꯤꯌꯥꯗ ꯁꯦꯡꯁꯟ ꯇꯧꯔꯗꯨꯅ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯑꯃꯗꯤ ꯃꯤꯁꯥꯏꯜ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤ ꯈꯨꯗꯛꯇ ꯂꯦꯞꯅꯕ ꯑꯄꯤꯜ ꯇꯧꯕꯁꯨ ꯂꯩꯈꯤ꯫ ꯑꯗꯨꯕꯨ UN ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯀꯥꯎꯟꯁꯤꯜꯅ ꯅꯣꯔꯠ ꯀꯣꯔꯤꯌꯥꯒꯤ ꯃꯊꯛꯇ ꯁꯦꯡꯁꯟ ꯇꯧꯕ ꯇꯥꯔꯒꯁꯨ ꯅꯣꯔꯠ ꯀꯣꯔꯤꯌꯥꯅ ꯃꯤꯁꯥꯏꯜ ꯑꯃꯗꯤ ꯅ꯭ꯌꯨꯀ꯭ꯂꯤꯌꯔꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤ ꯑꯗꯨꯃꯛ ꯃꯈꯥ ꯇꯧꯈꯤ꯫ ꯑꯗꯨꯒ ꯑꯃꯅ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ USAꯅ ꯅꯣꯔꯠ ꯀꯣꯔꯤꯌꯥꯒ ꯋꯥꯔꯤ ꯁꯥꯅꯕ ꯑꯁꯤ ꯄꯥꯝꯃꯤ꯫
ꯃꯁꯤ ꯀꯔꯤ ꯃꯔꯝꯒꯤꯗꯃꯛꯇ USAꯅ ꯅꯣꯔꯠ ꯀꯣꯔꯤꯌꯥꯒ ꯋꯥꯔꯤ ꯁꯥꯕ ꯑꯁꯤ ꯄꯥꯝꯂꯤꯕꯅꯣ ꯍꯥꯏꯕ ꯇꯥꯔꯒꯗꯤ USA ꯑꯃꯗꯤ ꯅꯣꯔꯠ ꯀꯣꯔꯤꯌꯥ ꯍꯥꯏꯔꯤꯕ ꯂꯩꯕꯥꯛ ꯑꯅꯤ ꯑꯁꯤ ꯃꯇꯝ ꯀꯌꯥꯒꯤ ꯃꯃꯥꯡꯗꯒꯤ ꯇꯦꯟꯁꯟ ꯂꯩꯔꯒ ꯂꯥꯛꯏ, ꯂꯩꯕꯥꯛ ꯑꯅꯤ ꯑꯁꯤ ꯃꯔꯤ ꯐꯠꯇꯦ ꯍꯥꯏꯕ ꯇꯥꯔꯦ꯫ ꯃꯁꯤꯒꯤ ꯃꯔꯨꯑꯣꯏꯕ ꯃꯔꯝꯗꯤ ꯅꯣꯔꯠ ꯀꯣꯔꯤꯌꯥꯒꯤ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯋꯤꯄꯟꯁ ꯑꯃꯗꯤ ꯃꯤꯁꯥꯏꯜ ꯄ꯭ꯔꯣꯒ꯭ꯔꯥꯝꯒꯤ ꯃꯇꯥꯡꯗ USAꯅ ꯌꯥꯅꯤꯡꯗꯕꯒꯤꯅꯤ꯫ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯃꯥꯂꯦꯝꯒꯤ ꯂꯩꯕꯥꯛ ꯀꯌꯥ ꯑꯃꯅ ꯅꯣꯔꯠ ꯀꯣꯔꯤꯌꯥꯒꯤ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯋꯤꯄꯟꯁ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯒ꯭ꯂꯣꯕꯦꯜ ꯁꯦꯀ꯭ꯌꯨꯔꯤꯇꯤꯗ ꯊ꯭ꯔꯦꯠ ꯂꯥꯛꯀꯗ꯭ꯔꯥ ꯍꯥꯏꯅꯁꯨ ꯃꯤꯄꯥꯏꯅꯔꯤ꯫ ꯑꯗꯨꯅ ꯅꯣꯔꯠ ꯀꯣꯔꯤꯌꯥꯗ ꯄ꯭ꯔꯦꯁꯔ ꯇꯧꯕꯒꯤ ꯃꯍꯨꯠꯇ ꯁꯦꯡꯁꯟ ꯑꯣꯏꯅ ꯊꯝꯂꯒ ꯅꯣꯔꯠ ꯀꯣꯔꯤꯌꯥꯒꯤ ꯏꯀꯣꯅꯣꯃꯤꯗ ꯆꯥꯎꯅ ꯑꯀꯥꯏꯕ ꯂꯥꯛꯍꯟꯕ ꯇꯥꯔꯒꯗꯤ ꯅꯣꯔꯠ ꯀꯣꯔꯤꯌꯥ ꯑꯁꯤ ꯋꯥꯈꯜ ꯇꯥꯔꯛꯀꯗ꯭ꯔꯥ ꯍꯥꯏꯅ ꯈꯟꯅꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯅꯣꯔꯠ ꯀꯣꯔꯤꯌꯥꯒꯤ ꯃꯤꯁꯥꯏꯜ ꯑꯃꯗꯤ ꯅ꯭ꯌꯨꯀ꯭ꯂꯤꯌꯔꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤ ꯂꯦꯞꯅꯕꯒꯤꯗꯃꯛꯇ USAꯅ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯅꯣꯔꯠ ꯀꯣꯔꯤꯌꯥꯒ ꯋꯥꯔꯤ ꯁꯥꯕ ꯑꯁꯤ ꯄꯥꯝꯃꯤ꯫ ꯑꯗꯨꯕꯨ ꯅꯣꯔꯠ ꯀꯣꯔꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤꯗꯤ USAꯒ ꯋꯥꯔꯤ ꯁꯥꯕ ꯑꯁꯤ ꯁꯨꯡꯄꯥꯝ ꯄꯥꯝꯗꯦ ꯍꯥꯏꯔꯤ꯫ ꯄꯟꯕ ꯌꯥꯕꯗꯤ ꯃꯃꯥꯡꯗ USꯀꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯇ꯭ꯔꯝꯞꯒ ꯅꯣꯔꯠ ꯀꯣꯔꯤꯌꯥꯒꯤ ꯂꯤꯗꯔ ꯀꯤꯝ ꯖꯣꯡ ꯎꯟꯒ ꯍꯤꯁꯇꯣꯔꯤꯛ ꯑꯣꯏꯅ ꯌꯥꯝꯅ ꯇꯥꯡꯅ ꯃꯈꯣꯏ ꯑꯅꯤ ꯎꯅꯗꯨꯅ ꯋꯥꯔꯤ ꯁꯥꯅꯕ ꯂꯩꯈꯤ꯫ ꯑꯗꯨꯕꯨ ꯂꯤꯗꯔ ꯑꯅꯤ ꯑꯗꯨꯒꯤ ꯃꯤꯇꯤꯡ ꯑꯗꯨ ꯃꯍꯩ ꯌꯥꯟꯕ ꯑꯣꯏꯈꯤꯗꯦ꯫ USA ꯑꯃꯗꯤ ꯅꯣꯔꯠ ꯀꯣꯔꯤꯌꯥ ꯍꯥꯏꯔꯤꯕ ꯂꯩꯕꯥꯛ ꯑꯅꯤ ꯑꯁꯤ ꯄꯣꯂꯤꯇꯤꯀꯦꯜꯒꯤ ꯑꯣꯏꯕ ꯑꯦꯅꯤꯃꯤ ꯑꯣꯏꯔꯒ ꯂꯥꯛꯈꯤꯕꯅꯤ ꯗꯤꯀꯦꯠ ꯀꯌꯥ ꯑꯃ꯫ ꯑꯗꯨꯅ ꯍꯧꯖꯤꯛ ꯍꯟꯗꯛꯇ ꯏꯅꯧ ꯅꯧꯅ ꯅꯣꯔꯠ ꯀꯣꯔꯤꯌꯥꯅ ꯃꯤꯁꯥꯏꯜꯁꯤꯡ ꯂꯣꯟꯆ ꯇꯧꯔꯛꯄ ꯑꯁꯤꯅ ꯔꯤꯖꯟ ꯑꯁꯤꯗ ꯇꯦꯟꯁꯟ ꯂꯥꯛꯀꯗ꯭ꯔꯥ ꯍꯥꯏꯕ ꯑꯁꯤ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅꯗꯤ ꯇꯝꯕ ꯉꯝꯗꯕ ꯐꯤꯚꯝ ꯑꯃꯗ ꯂꯩꯔꯤ꯫ ꯑꯗꯨꯅ ꯃꯁꯤꯒꯤ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯀꯔꯤ ꯊꯣꯛꯂꯛꯀꯅꯤ ꯍꯥꯏꯕꯗꯨꯁꯨ ꯌꯦꯡꯃꯤꯟꯅꯔꯁꯤ꯫